ꯑꯇꯩ ꯂꯛꯈꯤꯄꯨꯔ ꯁꯣꯟꯗꯒ ꯇꯧꯅꯔꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯑꯀꯨꯞꯄꯁꯤꯅ ꯔꯥꯁꯤ ꯂꯩꯅ ꯅꯧꯕ ꯐꯖꯕ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯂꯩꯔꯛꯄꯗꯣ ꯅꯍꯥꯟ ꯑꯣꯔꯦꯟꯖ ꯍꯦꯜꯂꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯚꯤꯗꯤꯑꯣꯁꯦ ꯈꯔꯅꯤ ꯂꯦꯞꯄꯨꯕꯒꯤ ꯚ꯭ꯌꯨꯁꯇꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯐꯖꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯁꯨꯝ ꯅꯨꯡꯉꯥꯏꯒꯦꯔꯥ ꯚꯤꯗꯤꯑꯣ ꯀꯟꯇꯤꯅ꯭ꯌꯨ ꯈꯔ ꯊꯥꯒꯠꯀꯦꯗꯤ ꯈꯜꯂꯦ ꯍꯥꯏꯗꯤ ꯈꯔꯅꯤꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗꯒꯤ ꯋꯥꯈꯜꯁꯦ ꯂꯥꯞꯅ ꯆꯠꯂꯨꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯦꯅꯀꯣ ꯄꯥꯏꯔꯨꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯀꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯣ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯒꯦꯔꯥ ꯁꯨꯝ ꯂꯦꯞꯇꯅꯕ ꯈꯔ ꯍꯣꯠꯅꯒꯦꯗꯤ ꯈꯜꯂꯤ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯥꯁꯨ ꯍꯥꯏꯒꯠꯂꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯐꯝ ꯑꯝꯇ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯑꯣꯏ ꯂꯧꯗꯣꯏꯅꯣ ꯈꯪꯗꯦ ꯊꯣꯛꯁꯨ ꯊꯣꯛꯇꯕꯅꯤꯅ ꯑꯗꯨꯕꯨ ꯁꯨꯝ ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯒꯤ ꯁꯨം ꯅꯣꯡꯃꯒꯤ ꯃꯇꯦꯛ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯇ꯭ꯔꯅꯦꯀꯣ ꯑꯗꯨꯒꯤ ꯈꯔ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯗꯕꯗꯤ ꯇꯧꯒꯅꯨ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯔꯦ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯕꯤ ꯏꯪꯉꯦ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯪꯊꯝꯊꯥꯁꯦ ꯈꯔ ꯆꯥꯡ ꯂꯣꯏꯕꯤꯈ꯭ꯔꯣ ꯍꯥꯏꯅ ꯒꯣꯠ ꯂꯥꯏ ꯈꯨꯔꯨꯝꯃꯤꯕꯗꯣ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯒ ꯑꯃꯨꯛꯅꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯇꯦ ꯁꯥꯕꯩꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯃꯤꯒꯤ ꯀꯩꯅꯣ ꯑꯋꯥꯠꯄꯁꯤ ꯁꯨꯝ ꯑꯋꯥꯠꯄ ꯑꯗꯒꯤ ꯑꯍꯦꯟꯕꯁꯦ ꯁꯨꯝ ꯄꯪꯄꯥꯝꯗ ꯄꯥꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏ ꯋꯥꯔꯦ ꯋꯥꯏ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯍꯩꯅꯥ ꯄꯥꯝꯕꯤꯁꯦ ꯄꯨꯔꯥ ꯑꯁꯤꯁꯦ ꯃꯔꯨ ꯂꯧꯊꯣꯛꯑꯒ ꯃꯅꯨꯡꯗ ꯀꯩꯅꯣ ꯌꯥꯎꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯟꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯪꯅꯕꯗꯒ ꯆꯠꯅꯁꯦ ꯁꯤꯁꯦ ꯃꯔꯨꯁꯦ ꯍꯦꯛ ꯈꯣꯠꯇꯅ ꯃꯅꯨꯡꯗꯩ ꯀꯩꯅꯣꯝ ꯂꯧꯊꯣꯛꯄ꯭ꯔꯥ ꯇꯧꯕꯅꯤ ꯀꯔꯤꯅꯣ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯀꯥꯎꯔꯦ ꯐꯖꯕꯅ ꯈꯨꯐꯖꯕꯅꯤꯅꯦ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕꯩ ꯀꯩ ꯃꯇꯥꯡꯗ ꯁꯤꯒ ꯐꯖꯅꯤꯅꯦ ꯄꯣꯠꯀꯤꯒ ꯇꯧꯕ ꯐꯖꯗ꯭ꯔꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯨꯔꯥ ꯂꯩ ꯇꯥꯏꯞꯇ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯈꯪꯉꯕ ꯍꯩꯅꯥ ꯄꯥꯝꯕꯤꯁꯦ ꯍꯧꯔꯤꯅꯤꯀꯣ ꯐꯖꯅꯁꯨ ꯄꯥꯜꯂꯤꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯩꯅꯥ ꯄꯥꯝꯕꯤ ꯍꯩꯅꯥ ꯆꯥꯒꯟꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯌꯥꯝ ꯆꯥꯒꯟꯕ ꯄꯥꯝꯕ ꯍꯥꯏꯗꯣ ꯊꯣꯛꯇꯦꯕ ꯆꯥꯒꯟꯗꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯆꯨ ꯄꯥꯝꯕꯤ ꯈꯔ ꯃꯄꯥꯟ ꯁꯥꯗꯩ ꯃꯅꯥ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯣꯡꯅꯅꯦ ꯃꯄꯥꯟꯒꯤ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯂꯥꯛꯑꯦ ꯁꯥꯒꯠꯂꯛꯑꯅꯦꯕ ꯁꯥ ꯃꯇꯝ ꯌꯧꯔꯦꯗꯅ ꯆꯨꯅꯨ ꯍꯣꯏ ꯇꯥꯏꯁꯤꯟꯗꯣꯏꯁꯨ ꯑꯗꯨꯅꯤ ꯃꯌꯥꯝ ꯋꯦꯗꯔꯁꯦ ꯌꯦꯡꯉꯨꯁꯦ ꯅꯨꯡꯁꯥꯅ ꯂꯥꯎꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯋꯥꯊꯕꯤꯁꯤꯡꯁꯦ ꯌꯦꯡꯉꯨꯁꯦ ꯑꯋꯥꯊꯕꯤꯐꯧꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯣꯏꯗꯦꯕ ꯑꯗꯣ ꯑꯣꯏꯗꯕꯩ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯉꯨ ꯑꯋꯥꯊꯕꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯝ ꯃꯑꯣꯡꯁꯤ ꯌꯦꯡꯉꯨ ꯄꯨꯔꯥ ꯕꯣꯜ ꯑꯗꯨꯃꯥꯏꯅꯅꯦ ꯀꯣꯔꯣꯛ ꯀꯣꯏꯔꯤꯕ ꯀꯩꯖꯥꯠꯅꯣ ꯈꯪꯗꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤꯕ ꯃꯨꯟꯗꯤ ꯃꯨꯟꯗ꯭ꯔꯤ ꯀꯣꯔꯣꯛ ꯀꯣꯏ ꯐꯥꯒꯤ ꯃꯑꯣꯡ ꯑꯃꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯍꯥꯟ ꯊꯥꯈꯤꯕ ꯍꯪꯒꯥꯝ 2-3 ꯈꯛꯇꯣꯁꯦ ꯃꯔꯨ ꯂꯧꯖꯔꯤ ꯃꯌꯥꯝ ꯅꯨꯡꯁꯥꯁꯤ ꯌꯦꯡꯉꯨꯅꯦ ꯈꯨꯂꯪꯁꯤ ꯌꯦꯡꯉꯨ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯗꯅꯒ ꯊꯣꯛꯂꯛꯄꯁꯤꯗꯤ ꯂꯣꯏꯔꯦ ꯂꯥꯎ ꯁꯤꯁꯦ ꯅꯪ ꯍꯦꯛꯈꯤꯔꯣꯏꯗ꯭ꯔꯣ ꯑꯣꯔꯣꯟ ꯄꯥꯝꯕꯤꯁꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯑꯣꯔꯣꯟ ꯄꯥꯝꯕꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯕ ꯅꯠꯇꯦꯗ ꯃꯥꯏꯔꯣꯡꯕꯤꯁꯦ ꯃꯇꯣꯝꯗ ꯁꯨꯝꯅꯦ ꯍꯧꯔꯛꯏꯅꯦꯕ ꯑꯃꯈꯛꯅ ꯇꯦꯛꯊꯅꯕ ꯑꯗꯨꯝ ꯄꯥꯜꯂꯦꯕ ꯑꯗ ꯍꯩꯅꯥꯒꯤ ꯃꯔꯨꯗꯣ ꯍꯦꯛꯑꯒ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯌꯥꯎꯅꯕꯅꯤꯀꯣ ꯃꯔꯨ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯒ ꯇꯥꯏꯁꯦꯟꯒ ꯑꯩꯒ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯤ ꯅꯍꯥꯛ ꯀꯣꯏꯔꯨꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯚꯥꯃꯣꯟꯗ ꯅꯍꯥꯛ ꯀꯣꯏꯔꯨꯁꯤꯔꯥ ꯍꯥꯏꯅ ꯀꯩꯅꯣ ꯊꯤꯕ ꯑꯣꯏꯅ ꯄꯦꯔꯨꯛ ꯊꯤꯕ ꯑꯣꯏꯅ ꯑꯗꯣ ꯊꯣꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯌꯦꯡꯍꯟꯈꯤꯕꯅꯦꯕ ꯃꯇꯝꯗꯨꯗꯤ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯄꯣꯠꯁꯦ ꯃꯀꯥ ꯐꯅ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯑꯁꯤ ꯄꯣꯠꯁꯦ ꯑꯣꯂꯥꯡ ꯊꯥꯗꯅ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯏꯪꯊꯝꯊꯥꯗ ꯑꯣꯏꯗꯕꯗꯨꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦꯀꯣ ꯃꯄꯥꯟ ꯐꯖꯅ ꯁꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯩꯅ ꯄꯥꯏꯁꯦ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯄꯥꯟ ꯉꯥꯛꯇꯅꯤ ꯀꯦꯃꯦꯔꯥꯁꯦ ꯎꯏꯔ ꯎꯗ꯭ꯔꯦ ꯀꯔꯤꯝ ꯈꯪꯗꯦ ꯃꯄꯥꯟ ꯐꯖꯅ ꯁꯥꯔꯦ ꯑꯩꯈꯣꯏ ꯄꯨꯆꯅꯨꯁꯤꯅꯅꯦ ꯉꯥꯏꯔꯒ ꯂꯩꯗꯣꯏꯕ ꯑꯗ ꯈꯔ ꯆꯠꯂꯒ ꯌꯦꯡꯉꯛꯇꯣꯏꯕ ꯇꯥꯏꯒꯔꯗꯤ ꯂꯩꯇꯦ ꯃꯌꯨꯝꯗ ꯀꯣꯏ ꯆꯠꯈꯤ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯏ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯉꯟꯕꯤ ꯅꯠꯇꯦꯕ ꯊꯦꯡꯇꯛ ꯇꯧꯕꯤꯗꯨꯅꯦ ꯑꯗꯣ ꯐꯖꯅ ꯃꯨꯟꯅꯅꯦ ꯈꯪꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯀꯦꯜꯂꯤ ꯁꯤꯒ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯌꯥꯝ ꯕꯣꯔꯣꯏ ꯀꯨꯟꯕꯁꯦ ꯌꯥꯝ ꯁꯥꯊꯤꯑꯕ ꯕꯣꯔꯣꯏꯁꯦ ꯈꯨꯟꯕꯅ ꯑꯩꯈꯣꯏ ꯖꯦꯔꯤꯗ ꯄꯥꯎꯂꯦꯟꯂ ꯅꯦꯜꯂꯒꯅꯦ ꯆꯟꯕꯤꯒ ꯑꯩꯒꯁꯦ ꯈꯨꯟꯗꯣꯏꯅꯤ ꯈ꯭ꯋꯥꯡ ꯇꯦꯛꯄꯣ ꯕꯣꯔꯣꯏ ꯈꯨꯟꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯋꯥꯁꯨ ꯋꯥꯕꯅꯦꯕ ꯑꯗꯨꯒ ꯑꯃ ꯇꯧꯔꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯅꯤꯍꯣꯏꯗ
ꯑꯆꯥꯔ ꯇꯧꯔ ꯄꯤꯕꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯨꯜꯂꯝꯃꯦꯕ ꯍꯧꯖꯤꯛꯇꯤꯅꯦ ꯂꯥꯟꯒ ꯇꯧꯔꯃꯤꯅ ꯀꯩꯅꯣꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯃꯐꯥꯎ ꯈꯨꯅꯤꯡꯕꯒꯤ ꯑꯃꯐꯥꯎ ꯏꯟꯇꯔꯦꯁ ꯂꯩ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯋꯥꯡꯗꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯛꯑ ꯍꯨꯔꯥꯟꯅ ꯈꯨꯠꯂꯤꯕ ꯉꯔꯥꯡꯁꯨ ꯑꯉꯥꯡ 3ꯅꯤ ꯄꯥꯝꯕꯤ ꯃꯊꯛ ꯀꯥꯅ ꯅꯤꯛꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯔꯝꯗꯦ ꯇꯥꯗꯦ ꯃꯥ ꯑꯃꯐꯥꯎ ꯇꯥꯗꯦ ꯐꯖꯅ ꯈꯨꯟꯈ꯭ꯔꯦ ꯇꯦꯡꯐꯥꯎ ꯈꯨꯟꯈ꯭ꯔꯦ ꯃꯣꯏꯅ ꯈꯨꯟꯖꯅꯨꯅꯦ ꯑꯗꯨꯕꯨꯗꯤ ꯆꯥꯅꯤꯡꯅ ꯆꯥꯔꯤꯅꯤ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯡꯅ ꯈꯨꯜꯂꯤꯅꯣꯒ ꯈꯪꯍꯧꯗꯦ ꯉꯣ ꯃꯌꯥꯝꯁꯤ ꯂꯩꯔꯥꯏꯁꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯅ ꯏꯟꯅꯔꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏ ꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯃꯥꯅ ꯀꯗꯥꯏ ꯂꯩꯍꯧ ꯍꯥꯏ ꯌꯥꯗꯣꯏꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯒ ꯏꯟꯅꯗ꯭ꯔꯅꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯥꯁꯦ ꯁꯨꯝ ꯏꯟꯅꯔꯤꯅꯤ ꯃꯌꯥꯝ ꯇꯨꯔꯦꯟꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨ ꯋꯥꯡꯂꯣꯝꯗꯅ ꯁꯨꯝ ꯅꯣꯡꯒꯤꯅꯦ ꯀꯩꯅꯣ ꯑꯣꯏꯁꯟꯕ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯅꯣꯡꯒꯤ ꯁꯨꯝ ꯂꯧꯁꯟꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯚꯥꯃꯣꯟꯗ ꯂꯥꯛꯏꯅꯤ ꯄꯦꯔꯨꯛ ꯊꯤꯕ ꯂꯥꯛꯏꯅꯤ ꯃꯥ ꯄꯦꯔꯨꯛ ꯀꯥꯎꯅꯤ ꯀꯅꯥ ꯂꯩꯒꯦ ꯈꯪꯗꯦ ꯁꯤꯒ ꯐꯤ ꯐꯖꯕꯁꯨ ꯃꯊꯪ ꯂꯣꯏ ꯂꯩꯔꯦ ꯂꯩꯒꯗꯕ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯂꯩꯇꯅ ꯂꯩꯗꯅ ꯂꯩꯔꯦ ꯐꯤꯅ ꯁꯣꯝꯗ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯃꯥ ꯕꯦꯇꯣꯟ ꯆꯥꯏꯗꯨꯕꯨ ꯀꯔꯤ ꯋꯥꯖꯔꯨꯗꯒꯦ ꯑꯩ ꯆꯥꯗꯕ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯂꯥꯁꯤꯅꯦ ꯅꯣ ꯆꯥꯎꯏꯗꯩꯔꯣ ꯃꯌꯥꯝ ꯂꯥꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯒ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯇꯪꯂꯥ ꯁꯦꯝꯕꯩꯗꯣ ꯑꯣꯔꯗꯔ ꯑꯅꯧꯕ ꯐꯪꯅ ꯁꯤ ꯌꯥꯝ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤꯌꯦ ꯁꯨꯃꯥꯏꯅ ꯑꯣꯔꯗꯔꯒ ꯂꯥꯛꯄꯁꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯇꯩꯁꯨ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯃꯊꯪ ꯑꯩꯈꯣꯏꯁꯦ ꯍꯧꯒꯠꯆꯔꯛꯄꯅꯤ ꯁꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯍꯟꯕꯤꯌꯣꯕ ꯀꯔꯤꯅꯣ ꯐꯤ ꯐꯖꯕꯁꯨ ꯌꯣꯜꯂꯤ ꯄꯦꯔꯨꯛ ꯍꯦꯛꯇꯅ ꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯐꯖꯩ ꯃꯣꯟꯀꯣꯕꯥꯔꯁꯦ ꯄꯤꯌꯣꯔ ꯀꯣꯇꯟ ꯑꯣꯏꯕꯅꯤꯅ ꯄꯤꯡꯗ ꯆꯠꯂꯦꯕ ꯃꯆꯨꯁꯦ ꯃꯌꯥꯝ ꯐꯖꯕ ꯌꯥꯝ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯏꯕꯣꯛꯁꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯛꯈꯤꯄꯨꯔ ꯆꯠꯅ ꯍꯥꯟꯅꯁꯨ ꯃꯌꯥꯝ ꯇꯧꯔꯝꯃꯤꯕ ꯑꯗꯣ ꯈꯔꯅꯤ ꯂꯦꯞꯄꯨꯔꯦ ꯑꯪꯀꯃꯨ ꯅꯧꯅ ꯑꯪꯀꯃꯨ ꯈꯔ ꯇꯧꯈꯠꯂꯛꯏꯅꯤ ꯇꯥꯁꯦ ꯅꯪ ꯆꯠꯂꯣ ꯁꯤ ꯕ꯭ꯂꯣꯛꯇꯩ ꯊꯥꯔ ꯋꯥꯏꯕ ꯈꯪꯉꯕ ꯀꯔꯤ ꯄꯣꯠ ꯐꯤ ꯀꯩꯅꯣ ꯇꯧꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯁꯦ ꯑꯣ ꯏꯅꯝꯇꯣꯟꯒꯤ ꯏꯅꯨ ꯆꯥꯏꯁꯨ ꯍꯌꯦꯡ ꯇꯥꯡ ꯀꯩꯅꯣꯗ ꯒꯨꯋꯥꯍꯥꯇꯤ ꯆꯠꯇꯣꯏꯗꯨ ꯈꯪꯗꯦꯅꯦ ꯀꯥꯖꯤꯔꯪꯒꯥꯗ ꯇꯥꯡꯂꯒ ꯍꯥꯏꯖꯒꯦ ꯁꯤꯅ ꯁꯦꯠꯇꯨꯅꯤ ꯁꯤꯅ ꯁꯦꯠ ꯀꯩꯅꯣꯒꯤꯗꯣ ꯗꯥꯏꯅꯤꯡ ꯁꯦꯠ ꯑꯆꯝꯕꯗꯣ ꯎꯜ ꯁꯦꯠ ꯉꯁꯥꯏꯅ ꯃꯥꯅ ꯄꯨꯅꯤ ꯍꯥꯏꯗꯅ ꯄꯨꯁꯦ ꯎꯜꯒꯤ ꯁꯦꯠ ꯀꯌꯥꯒ ꯄꯨꯔꯛꯀꯦ ꯖꯥꯃꯤꯅ ꯄꯨꯔꯛꯄ ꯂꯣꯏ ꯂꯧꯅꯈ꯭ꯔꯦ ꯂꯣꯏ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯣ ꯐꯖꯕ ꯃꯆꯨ ꯄꯨꯔꯣ ꯂꯧꯅꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯁꯤꯅ ꯐꯖꯅꯤ ꯃꯤꯉꯣꯟꯗ ꯕꯅꯥꯅꯅꯦ ꯄꯩꯁꯥ ꯌꯥꯝꯃꯟꯒꯅ ꯍꯥꯏꯗꯅ ꯑꯗꯨ ꯁꯤ ꯐꯖꯩ ꯁꯤ ꯐꯖꯕꯅꯤ ꯅꯧꯗ꯭ꯔꯅꯦ ꯄꯥꯝꯃꯤꯕ ꯍꯦꯛ ꯎꯕꯗꯅꯦ ꯎꯜꯒ ꯃꯥꯟꯗꯦꯅꯦ ꯐꯤꯁꯦ ꯃꯣꯟ ꯂꯥꯎꯔꯒ ꯑꯁꯤ ꯄꯥꯝꯃꯦ ꯑꯩꯁꯨ ꯁꯤꯁꯦ ꯌꯦꯡꯒꯦ ꯂꯥꯛꯑꯦ ꯑꯗꯣ ꯐꯤꯗꯤ ꯌꯥꯝ ꯀꯟꯅ ꯊꯥꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯤ ꯐꯖꯩ ꯌꯥꯝꯅ ꯑꯗꯨ ꯐꯖꯕꯅꯤ ꯁꯤ ꯌꯥꯝ ꯅꯧꯕꯅꯤ ꯋꯥꯂꯥꯡ ꯊꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯇ ꯁꯤꯖꯤꯟꯅꯕꯒꯤ ꯁꯤꯒꯩ ꯑꯍꯦꯟꯕ ꯂꯩꯇ꯭ꯔꯕꯅꯤ ꯁꯤ ꯐꯖꯩꯌꯦ ꯁꯤ ꯀꯌꯥ ꯍꯥꯏꯕ ꯁꯤ ꯐꯖꯩ ꯐꯖꯕꯅꯤ ꯂꯧꯅꯈ꯭ꯔꯦ ꯀꯩꯅꯣꯒꯤ ꯀꯩ ꯃꯆꯨ ꯄꯨꯔꯝꯒꯦ ꯕ꯭ꯂꯨꯗꯨꯗꯤ ꯃꯥꯏ ꯑꯣꯔꯗꯔꯅꯦꯕ ꯍꯥꯏꯗꯤ ꯀꯨꯞꯄꯁꯤꯅꯅꯦ ꯔꯥꯁꯤ ꯑꯍꯦꯟꯕ ꯂꯩꯁꯥꯕꯤꯗ ꯍꯥꯏꯕ ꯏꯕꯣ ꯅꯪ ꯑꯍꯟ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯃꯑꯣꯡ ꯇꯥꯕ ꯀꯩꯅꯣ ꯆꯥꯟ ꯄꯨꯔꯛꯏ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯏꯟꯅꯕꯁꯦ ꯈꯔ ꯂꯥꯏꯊꯣꯛꯑꯕ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯃꯆꯥꯁꯤꯅ ꯐꯖꯕꯗꯣ ꯍꯦꯟꯕꯗꯣ ꯑꯩꯁꯨ ꯑꯀꯨꯞꯄꯁꯤꯅ ꯄꯥꯝꯃꯦ ꯑꯀꯨꯞꯄꯁꯤꯅ ꯔꯥꯁꯤ ꯂꯩꯅ ꯅꯧꯕ ꯐꯖꯕ ꯍꯦꯜꯂꯦꯕ ꯁꯤ ꯄꯥꯝꯃꯤꯉꯣ ꯑꯗꯨ ꯄꯥꯝꯃꯤꯅ ꯆꯥ ꯁꯤ ꯐꯖꯕꯅꯦ ꯑꯗꯨꯅꯦ ꯍꯥꯏꯔꯤꯗꯣ ꯐꯖꯩ ꯌꯥꯝ ꯁꯤꯅꯅꯦ ꯀꯩꯅꯣ ꯎꯜ ꯁꯦꯠꯅꯦꯕ ꯁꯤꯅ ꯄꯣꯂꯤꯁꯇꯔ ꯁꯦꯠ ꯄꯣꯂꯤꯁꯇꯔ ꯁꯦꯠꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯑꯃ ꯃꯈꯥꯏ ꯄꯣꯂꯤꯁꯇꯔ ꯁꯦꯠ ꯁꯤꯁꯦ ꯄꯣꯂꯤꯁꯇꯔ ꯁꯦꯠ 1,100 ꯑꯗꯩ ꯁꯤꯅ ꯑꯃꯒ ꯁꯤꯅ ꯑꯃ ꯃꯈꯥꯏ ꯑꯗꯨꯅ ꯑꯁꯤꯅꯅꯦ ꯂꯤꯒꯜ ꯃꯨꯒꯥꯅꯦꯕ ꯑꯁꯤꯁꯦ ꯑꯅꯧꯕ ꯊꯣꯛꯏꯔꯣ ꯀꯩꯅꯣ ꯑꯅꯧꯕꯅꯤ ꯑꯩꯈꯣꯏ ꯎꯖꯗ꯭ꯔꯤꯑꯕ ꯍꯥꯏꯗꯤ ꯎꯖꯗ꯭ꯔꯤ ꯍꯥꯏ ꯃꯥꯅꯦ ꯐꯤꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯄꯨꯊꯔꯛꯄ ꯊꯦꯡꯅꯗ꯭ꯔꯤꯑꯕ ꯁꯤꯗꯁꯨ ꯑꯃ ꯂꯩꯕꯅꯤ ꯁꯤꯒꯨꯝꯕ ꯐꯤꯗꯅꯦ ꯁꯤꯒꯁꯨ ꯐꯤ ꯃꯌꯥꯝ ꯂꯩ ꯁꯤꯁꯤꯅꯅꯦ ꯀꯣꯇꯣꯟꯒꯤꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯁꯥꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯕꯦꯠꯁꯤꯠꯇꯨꯅ ꯀꯌꯥ ꯑꯁꯤꯅꯅꯦ ꯅꯣꯏ ꯁꯤꯁꯨ ꯍꯥꯏꯔꯣ ꯁꯤꯅꯅꯦ 150 ꯍꯥꯏꯕ ꯗꯕꯜꯅꯦꯕ ꯑꯗꯨꯝ ꯈꯖꯤꯛ ꯇꯥꯊꯣꯛ ꯇꯧꯔꯁꯨ ꯌꯥꯅꯤ ꯑꯩꯈꯣꯏ ꯈꯨꯜꯂꯛꯀꯤ ꯂꯣꯏ ꯆꯟꯅꯕ ꯄꯣꯠ ꯈꯛꯇꯅꯤ ꯑꯁꯤꯅ ꯄꯤꯂꯣ ꯀꯣꯕꯔ ꯄꯤꯂꯣ ꯀꯣꯕꯔꯗꯨꯅ ꯀꯌꯥ ꯄꯤꯂꯣ ꯀꯣꯕꯔꯁꯤꯅꯅꯦ ꯖꯨꯔꯥꯗ 30 ꯇꯧꯕ ꯌꯥꯝ ꯇꯥꯡꯗꯦ ꯃꯤꯗꯤ ꯆꯥꯝꯒ ꯌꯣꯟꯅꯕꯅꯤ ꯍꯣꯏ ꯑꯗꯨꯏ ꯅꯍꯥꯟꯒꯤ ꯏꯟꯗꯣꯆꯥ ꯀꯩꯅꯣ ꯑꯣꯔꯗꯔ ꯂꯥꯛꯄꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯔꯥꯎꯕꯒ ꯐꯥꯎꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯨꯝꯕꯒ ꯌꯥꯗꯦ
อันนี้วันโน้ตตัวมันก็ลากไปตัวนุ่งไงตอนนี้ก็ว่ากันตัวให้ดิโปรเจสันโดรักตัวมวยน้ำมูดไม่ตัวตัวมวยสมัยกันอะไรแบบนี้สมัยมาข้ามมาข้ามลอยลากตัวเนี่ยแบบโปรตัวนี่ในครั้งนี้มาตรงเดือนนี้คนเราใกล้จะจัลุบัดเสียชเนี่ยพยายามเนี่ยยามเราเนี่ยนุ่งไงครั้งนี้น้อยตัวด้วยยามขับรถทำการนะใครวิวกันเลยมาที่งานตัวเนี่ยหายดีเด้อ โอ้ยดูนี่มีแม่นั่นใช่ไหมแม่นั่นไทยเลยบ่สิจะจำพาบ่กันโน่นเนี่ยให้นั่นเนี่ยเลี้ยงใจด้วยนะพวกนี้จะสิโพสเนี่ยจังเดือดก็จานแต่ว่าผลไม้มันนี่แบบโอ้ยอันนี้จังหวะจะหาลายจริงที่เขาลำเดือดสุนียาวจะไม่อยากจะแบบโพสกับมันเนี่ยแบบสนาตังลาเอาไปตังลายเสียจะหาเขาลำพุ่นมาจะเป็นอะไรก็ปลอดนะเจ้าไหนจะต้องทำอะไรสิ่งปลอดก็ทำไม่ได้ตัวสุมแอมหลักตัวนี้ด้สุมาหันบ่อยbeginเนี่ยข้างดับชูข้างมาสุมแอมโคโตตาเนี่ยแบบเสียกันนอนแล้วพังบัดนี้เนี่ยวิดีโอเดี๋ยวมันนะพังบัดนี้ว่าจะลักไปเนี่ยเป็นปีที่ว่าแขกเพิ่งมีตรงกับที่มาสร้างป่าหน้าไปละล่าวิดีโอแต่ที่คงไปเลยว่าเห็นต่างกันแต่วิดีโอโอ้จำนุ่งอาจจะเลยไปมาเตยสุหลักว่าเลยฉันนุ่งมาทั้งเรียบตันนะพยายามเนี่ยนุ่งชีวิตนะโอ้ยยามจับคนปะโอ้ยฉันมามิ่งจัดปะตัวดีกันโอ้ยเป็นนักพยาบาลโอ้มานั่งพิโลกบาลเราแกดูสินะพ่อเจ้เปรุกที่ว่าไรนี่ไปนี่อะเดี๋ยวสิกันลาวิดีโอนำนั่นเลยนี่สินั่นเลยรงที่สินะพ่อเจ้แม่มาคุยสิกันเนี่ยเจ้าที่เตาบันเตดูบูไก่โอ้ไม่ก็พี่รงเจนนี่แล้วนะตระก้าคุยพัจจุบันนั่นตระก้าละพัมมาก็มุกาป่วยน้ำตัวมามัน GPS ตา GPS ตัวดีแค่นั้นตัวเด็กทำไรไอ้เนี่ยเช่กันไอ้ที่เฮงจ้าบัสเนี่ยเนี่ยมองจ้าด้วยไอ้ชูจาวินเนี่ย GPS ป้าเป็นคนอะไรฮานี่ police ดิเจ้าเล่าปะเนี่ยบ่ชีไว้ได้เล่าละชีตนะก็ตัวเดียวแบบไอ้ดิชีดิโอลังท่าแต่ว่าไม่ได้ชีเล่ามันเล่าอยู่ป่ะชีได้อุลเชื่อว่ากันนั่นเองจำได้ซีซั่นแต่ซีซั่นนั้นอุลดีมาทำดีลอยเลยนักจ้างทำดากี่มาทำดีลอยชีพเจ้าอันว่าคุณต้องทำไว้ประชาเลยละดีตรงเราเลยมีลงนั่นแต่ดีเนี่ยไอ้ชิมเล่าแกบ่ดีเนี่ยมาเนี่ยกันนู้นเช่ police เช็ดอันนี้อดีตกันนู้นเช่อุลเช็ดอาวุธยามีมันอะไรอาชีพคุยเจ้าอะไรที่ป่ามันนี่ที่จะมวยมาจูนี่มวยมาจูได้สุขมวยมาจูได้สุขตั้งนี่ว่าเธอด้วยมวยกี่มาจูด้วยชุเนี่ยมวยกี่มาจูมวยมาจูสิมวยกี่มาจูจะพาจะบ้ามาจูเนี่ยมวยไอเดียงางชินะเขาสิงางบ่ไอ้ปิงมาจูหายตาเลยเนี่ยดูสิอาช่างว่าจะพาจะเดียอาช่างว่าจะพาจะแล้วงางกันดูสินะเฮียนี่เลยร้องก็สิชินะเนี่ยชินะพาจะว่าเฮียนี่inam tuan duty caki dore si phajare tu sine phajare tu ping sine phajare hela ping sine heli phajare ko ka dora ji bo palang tha gi lit bagi phi matat mata hai gadra ja phajaba siga so lai re amma si suman yellow prana te khoi komla rong type te ne si chu phajai sine kya ai ba Ising am chani phajai ne ino jade ilu loi pakchari ne ani magni asi ili kuya bai sumi ina bajam loi inari pa mi ne sisu asi su pa mi ne ade sine mi ne sora ta ga ili ne khara lai sabi keno taw bana ne na hawi baduna ne ilia ba si loinaที่ผู้ชมแล้วก็ต้องได้เสียดีหมายนะห่วยไม่ใช่มาป้ามหายตาเลยนะตราพะเจเนี่ยจำพะเจสินะแกหายปะมาจูดีนะหางอีดูนะพะจับเห็นระคังเลยออเรนจ์โอยรับโตบ่ตัวออเรนจ์โอยรับโตตัวหอยนะฮะอาชีนั้นเนี่ยหันหน้าคล้ายตัวมาจูซิเกี่ยวกับเลียมไปเนี่ยเปรูเฮกหลักบ่ได้แม่อำพี่พนะจามดีเลาเลยก็อาชีพเราวันนี้นี่พอใจเนี่ยไอ้สุปามคุยมาไงก็เปรุกที่บัดจัดลูระก็เปรุกที่เฮลักตนะเนี่ยพี่เจียงมาจังหูบัดได้เนี่ยพี่ดูสุมีเนี่ยลอยลงนะที่ว่าคุยพจัดบัดดีนัตระก็พจัดบัดดีลอยโอระก็คุยขันบัมในตระบ้ากันเนี่ยบ้าอะดูพ
ꯈꯟꯐꯝ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯅ ꯄꯥꯝꯃꯦꯅ ꯂꯣꯏꯅ ꯄꯨꯅ ꯂꯥꯛꯑꯦ ꯃꯊꯪ ꯃꯇꯥ ꯆꯥꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯀꯥꯟꯗ ꯁꯣꯏꯗꯅ ꯑꯁꯤꯒꯤ ꯐꯤꯁꯦ ꯁꯦꯠꯂꯒ ꯑꯩ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯂꯧꯔꯛꯀꯅꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯏꯟꯁꯤꯜꯂꯒ ꯎꯠꯂꯛꯇꯤꯅꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯛꯑꯦ ꯍꯧꯖꯤꯛꯇ ꯂꯩꯔꯛꯄꯗꯣ ꯅꯍꯥꯟ ꯑꯣꯔꯦꯟꯖ ꯃꯆꯨ ꯑꯃ ꯂꯩꯍꯧꯋꯦꯕ ꯑꯣꯔꯦꯟꯖ ꯃꯆꯨꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯅꯗꯤ ꯃꯇꯥꯡ ꯑꯃꯅ ꯐꯔ ꯃꯥꯅ ꯈꯜꯂꯦ ꯌꯥꯝ ꯆꯝꯃꯦ ꯃꯆꯨꯁꯦ ꯏꯄꯥ ꯄꯥꯔꯒ ꯆꯝꯃ ꯌꯥꯝ ꯐꯖꯕꯗꯣ ꯑꯣꯏꯌꯦꯕ ꯑꯁ ꯃꯌꯥꯝ ꯄꯤꯁꯨꯝꯁꯤꯁꯨ ꯂꯣꯏꯔꯦ ꯌꯦꯡ ꯄꯤꯁꯨꯝ ꯐꯣꯏꯗꯕ ꯊꯥ 2-3 ꯁꯨꯔꯦ ꯂꯣꯏꯔꯦ ꯄꯨꯔꯥ ꯌꯦꯡ ꯄꯨꯔꯥ ꯍꯧꯔꯝ ꯐꯖꯅ ꯐꯖꯗ꯭ꯔꯦ ꯌꯦꯡꯅꯤ ꯆꯝ ꯆꯝꯅ ꯑꯁꯤ ꯁꯦꯠꯂꯒ ꯊꯕꯛꯅꯤ ꯁꯣꯏꯗꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯏꯅꯤꯡꯉꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯄꯦꯔꯨ ꯍꯦꯛꯂꯛꯇ꯭ꯔꯦ ꯄꯦꯔꯨ ꯍꯦꯛꯀꯅꯤ ꯍꯥꯏ ꯆꯠꯂꯒ ꯐꯤ ꯑꯣꯏꯅ ꯂꯩꯁꯜꯂ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯂꯣꯏꯁꯜꯂꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ